Prime Minister Narendra Modi ke nabalanga ke ahana Parliament session ke joint sitting da President Draupadi Murmu na Manipur da thole birangi matana wahay mapaw thamkidaba laibak thibani haina Mpcc ki mai ke di thamlaki laibak asdang na paikhat kadab thabak thoram amadi laibak ke ori film ki matana hiram kunthra yawa President ki speech da Manipur ki ori film panbiram labadi irang asi sahi amagi manung da lotion bo yaram bani haina Mpcc ki working president case Deva Pratana pena ba phongdorakli Congress Paman the Pang Toki Pau Himi Pamada Deva Pratana MP Oina Nona Wasak Lorba Mihut Kuding Makta Manipuri film Asimatanga Wahi Paring Ani Ohumda Tamlam Labadi Manipur Miang Yai Param Gadabani Haike Mana Makataradona Mamang Sahigi me Ohum the Gitolokiba Irang Asugamari na Prime Minister na Wapam Amata Tam Dana Lakba Madi Manipur La O Yadaba Sukimari Mami Parliament Kiba Asida Nungang ba pokle Manipur miang awap uraroi laklaroi habig patagom amadi lanai nungai taba lebegi mongda Prime Minister na tumina lai tokli ba sugi matangda mipung khudik mana khanapam thoi haina phonggolake status da thole birang asi mapanlam dagi sala pa illegal immigrants amadi narco terrorism ngamari lainei haina Manipur Minister na asset pa phirep lelaba phawdi issue asibu center na maruina lawdabagi manam khangningi Congress ki mai kai di irang asi warasin purak thaba parliament ki manung amani mapan ani makta honagani haina is that Congress ki working flash day na sina thamlaki House da MP sing wasak pa loina na aham session taw base maje constitutional mandatory hoy session asida president na haiga da wafam sing ase kari gino hairi bano haibakala session asi kawda parliament da phamiba mage Karaba MP, Anovo Nona Karaba MP Singado, Aduda, Kangan Bamasang, Kariki Kauri Bno, Habita, Adon Levaki, or Pibam, Lai, but he is the Sarkars and Pahit Kadaba, Magatabok Toram, Punamak, Sigi species the Yagal liver, Yagum to him. Hadaki Sessanas the Manipuri Susi, Hazana Putokana, President sentence and Nikatan Haibiram, Tungdala Kadavasahim is the Manipuri Shuasida, Karmaina Bharat na Pirip, Logo the Gehase, Sambidangi, Channel on Sakim, Matungina, Adum Chakragadong.